अहानबदा मरोइबा पाउ हौखिबा पुंग कुनमरी असिदा मणिपुरदा मियोय हुंफु तरागा माथोय नौना कोविड-19 पॉजिटिव ओइख्रे लाइना असिना मरम ओइदुना मी अमता सिखिदे ngasi leibak asina National Press Day gi thoram pak sanna pangthoknakre DIPR na su sinduna numit asi palan tawkre amade All Manipur Press Association AMPA gi chahi yankhai surakpa Golden Jubilee gi thoram pangthokre मियामना गवर्नमेंट पीबा कोविड-19 की SOP सिंह निंगथिनागाकना चतुना चथोपो मतमदा मास्क पीबा सैनिटाइजर सिजनबा खुदसा सेंगना तोइना हंबीबा अमसुंग फुट तरुक की डिस्टेंस ngakna चटपा हाइबा चना कांगलोन सिंह असि तुंगिंदुना कोविड-19 दगे ngakthokminasi लोइनना चाही 19 की मथक्ता लैबा मियोइसिंगना कोविड-19 वैक्सीन सोइदना कापथोकपियु PONYTV की नुमिदांगी पाउ मिनिंग ताबिरेब सिंहबो तराम नोकचरी हौजिक पाउ संदोकना पिजरी हौखिबा पुंग कुनमरी असिदा मणिपुरदा मियोय हुंफु तरागा माथोय नौना कोविड-19 पॉजिटिव ओइख्रे लाइना असिना मरम ओइदुना मी अमता सिखिदे पुंगफम असिदा सैंपल पुन्ना लसिंग अनिगा कुनमंगा टेस्ट तौबदा हाइरिबा केस सिंग असि कंफर्म तौखिबनी हाइना कोविड-19 कमन कंट्रोल रूमना फोंदोखरे पॉजिटिविटी रेट असि चादा 3.5 यौखि हाइरिबा पुंगफम असिदा मियोय तरेट कोविड तगी फगलक्तुना डिस्चार्ज तौखरे कोविड-19 कमन कंट्रोल रूम दगी थादोरकपा चेरोल अमना हाइरे हौजिक स्टेट असिगे कोविड-19 केस मसिंग असि लाख अमा लिसिंग कुनमरी चमगागा मरिफु निपान यौरे लोइनना सिकिबा मसिंगना लिसिंग अमगा चमापन यांखै हुमदोइनी इमुंग खुदिंगमक सेंथोक लेननबा अमदी मरोमदोम लेपचबा ngamhalaba matamda manipurda chaukhatpa purakpa ngamgani haina Chief Minister N. Birena Fongdokre, Paumi Singhi, Punsi Haibasi, Kudong Tiningai na Thanba Punsi Amani, Journalism da Amadi Media da Thoklakliba Sing Asi, Nationalism gi Wakal Chenba, Samaj ki Khanba Mioina Ayamba Oirabana, Makoina, Khang Lakpa, Awaba Kayabu Ikai Kumnei, Amadi Media na खन्ना नैनबा मतमदा प्रैक्टिकली असोइबदु पुथोक्तुना सेमदोक हौबना चौखटपदा हेना मतेंग पांगनी अमदी सेमदोकदबा सिंगबु तरामना ओकनी हाइनसु फोंदोखे मखा तारदुना हौजिक चैनल सिंग अमदी कंपनी सिंगदा अहेन अथोइ तानबगी ममी अमा उरकलिबा असि ना हेल्दी कंपटीशन तौसी अमदी गवर्नमेंट की माइकैदगिसु जर्नलिज्म की दमक ता करी तौबा याबगे हाइबा अदुसु सरकारदा खंगहलकननबा हाइखे जर्नलिज्म दा लैरिबा मियोइसिंगना मसागी मरोमदोम लेपचबा ngamlabada अतोपा माइकैदा गी प्रेशर लाकपा ngamdana अचुंबा जर्नलिज्म तौबा ngamgani सरकारनासु चौखत थौरांग कया लौखतनबा थौरांग तौरे हाइना ngasi DIPR गी ऑफिसता पांगथोखिबा नेशनल प्रेस डे दा फोंदोखिबनी जर्नलिस्ट कम्युनिटी लेबिरिबा सिलनाउसिंग आइना साहायजग्रे हेना रेस्पेक्टफुल profession ni koi competition lae amongst the company masya ge malakta lae adu healthy competition to bio journalism gi profession da lebiri busin chi ki koi kari to we hyper suggestion idea moi self earning chi kari lai editor ramadu na phangiba tolok na family bubong ampote macha masu lai zamani ma pa colony ma pa to matam da nampote adu di koi करी अल्टरनेटिव करी तो वो गहाई बुतो थौरम मखा तारकपदा TH विश्वजित ना हाइकिबदा सोसाइटी अमा चौखटपदा अमदी प्रजाना करी पामली अमदी सरकारना करी चौखट थौरांग पाइखटली हाइबसी मीडिया की थोंगदगी खंगदबा मरमना मीडियाना ngasiगी चौखट लमजेलदा अचौबा थौदांग लौरी सरकारना स्कीम कया सारबसु मीडिया की थोंगदगी प्रजासिंगदा यौहंदुना प्रजासिंगना कानबा फंगहनबा दसु मतेंग पांगली हाइना फोंदोखे प्रेस के लिए स्पेसिफिक लाइक फील्ड्स दा जाको मतम दी यारिंगै दी
अखोई ले पोस्टिंग दो मिनिमाइज तौरगा मियोय बनी लानदबा तौबा मे लान लारानबा तौ है सिगी मीडिया के सिन नाउ ले पोस्टिंग सु फोर्थ पिलर अमा होइना डेमोक्रेटिक सोसाइटी अमदा मसीना अखोगी लेबा मिट पांगहनबा हाइबदी प्रजादसु अदुगा अखोगी सरकारदसु मिट पांगहलकांदा नसा हाइजगे दुने काउ अखोई प्रेस काउंसिल ऑफ इंडिया एडवाइजरी बॉडी अमा होइना अखोई लेजिस्लेचर अमदी अखोई लेबा अखोई तोवान तोवान बा अथॉरिटी कंसर्न सिंग दा बुकने एडवाइस तौरगा लान बसु बपुन मक्सिंग दो लोय फामुन काने ngasi अखोई चाखटपा थोबियोपा थोदो हन चाखटपा मा सोसाइटी मा छेमा इबनी अदने हेना चाखली तबुदबो अखोगी लेरिबा मणिपुर दा लेरि पोस्टिंग अखोई मी सिंग सिगी टैलेंट हाइगद्रा मागी परफॉर्मेंस हाइगद्रा हेनमन कितने हेन फास्ट वेन चटके तबुसु याव मसी कितन कितन ब्रेक फारगा चनरगदी अखोई मसेन हेन नुसिनबा यूनिटी बिकॉज अखोई ngasi प्रेस डे ना लाइटसु अखोगी यूनिटी मा सागतपा इंटीग्रिटी मा सागतनबगी मसाक अमसु याव बनि बस्ते दा अखोई ngasi प्रेस डे ला ngasi gi thauram aduda state journalist award Englishing aniga kunmathoi gi category nipanda khangatlaba paumi tareta manasing su khusinaki Best Editor Award on National Integration and Communal Harmony da Poknafam Pauche gi editor Aribam Robindro Sharma Science and Technology Reporting Amadi Reporting with Special Reference to Women and Children category da Sangai Express ki staff reporter Sapam Aruna Devi Parliamentary Reporting da Huyen Lanpau gi resident editor Dr. Khaidem Athoba Mitei Reporting on Art and Culture da The People's Chronicles ki staff reporter Oinam Mission Singh Rural Reporting da Sana Laibak Pauchegi Senior Staff Reporter Khangembam Sarkar Sankar Singh Sports Reporting da Sangai Express ki Senior Staff Reporter Mayang Lambam Roman Singh Amadi Reporting on Public Health and Hygiene da Impact News ki Staff Reporter Ketrimayum Premchand Singh da Mana Piduna Ikai Khumnakre Lakhipur gi manung chanba Municipal Conference Hall da ngasi National Press Day Englishing aniga kunmathoi gi thauram pangthokre handak chahi asigi oina National Press Day asi who is not afraid of media haiba hiramda pangthokhe thauram asi Subdivisional Information and Public Relations Office Lakhipur na sinduna pangthokhibani thauram aduda Rutlianthang SDO Lakhipur, Sanjay Thakur, President BJP Mandal Lakhipur, Abhiram Sharma, District Vice President BJP, Silpozit Pal, Principal Jogai Mathura High School, Amor Das, President Lakhipur Press Club, Subhadip Chakraborty, Vice Principal Nehru College, Amasung, Jonathan Vaipe Circle Officer, Lakhipur Nachingba, Miwai Kayana, Saruk Yakre, Thauram loisilakpada reporter singi kathokpa amadi makhoina lauriba thaudang kayabu ikai khumnaba utuna lengyan phi khudol tamkhi thauram aduga mari leinana paumi sing ikai khumnanabada Jiri News Network Jiribamgi editor Maitan Kaisangtem Bhupen amadi correspondent Naurem Rajibsu yaukhe And so once again, just to end my speech, I like to wish them all, a happy Press Day and more success be yours. And in future also, I like to request. Nongmagi oiba political conference ama ngasi oinamda Chief Minister N. Biren na athoiba mithunglen oiduna pangthokre. Thauram aduda Education Minister S. Rajan, Works Minister T.S. Biswajit, BJP Manipur Pradesh ki President A. Sarda Devi, District BJP President R.K. Bimola, amasung atay luchingba kayasu conference aduda saruk yakre. Chief Minister N. Birena Manipur amadi Center da BJP gi government lakpadagi purakliba chaukhatpa amasung ahongba singi matangda singthaki. Mifam aduda tongan ba political party dagi BJP da changlakpa imung kayagi miyoi sing CM amadi Minister Singh na lengyan fi piduna taramna okre. Lairik lasu hairaba or haitaba or makut masa haiba haibi punamak senga sidi star ba scheme dugi makada lupa nahan ubiramani sumagi ten nama sabado training tawnan ba ten sabado lupa crore ma birini adugi crore ma dimanu lupa lakh kuntra free the ground when you are never so kuma scheme mayam mane ko ngasi hodo ise fisabi sing fisalon sa to bosing makhal makhagi loan any apamba nana ko gi moirang dagi handak ma startup ta pesa phung yaw giben
aduna khoi gi oinam kendra gi lebiri ba isal isa sing naharul sing wakan han bigano sigi government BJP led government se mayang gi damukta ne aduna khoi gi promise di karino Manipur da lady ba parja khudimo nungai han ba yumthong khuding da senthok la han ba yumthong khuding da wat pa da ba self reliance isagi conversion ba pothok le jaba mingon de depend of ba aduguma Manipur ma sel na bigidam tane ko na BJP led government de na ko na si lady ba ma di lakadori bu so ko soidun lakani BT Road laiba Congress Bhavan da nauna saba International Trade Union Congress Induki Office sama ngasi MP Vaktar Charan Das AICC in charge Manipur amasung Manipur Pradesh Congress Committee MPCC gi Vice President Dr. Ratan Kumar na sangakre ngasi gi thoram aduda AICC Election Observer Manipur Jairam Ramesu saruk yakre All Manipur Press Association AMPA gi chahi yankhai surakpa Golden Jubilee gi thoram ngasi Chingmairong da leiba Classic Grande da mangthokre ngasi gi thoram aduda Council of Higher Secondary Education Manipur Koshem gi Chairman Dr. Lamabam Mahendra Singh Board of Secondary Education Manipur Bosem gi Chairman Akham Joy Kumar AMPA gi Chief Advisor Dr. L Kumar Singh All Manipur Federation of Master Printers ki President P Chandar All Manipur Working Journalists Union AMWJU gi President W Samjai Amadi AMPA gi President Senjam Surjit Singh na saruk yakre Bosem gi Chairman Akham Joy Kumar na thoram aduda haikre chahi kaya chupna press kaya na lamdam asigi resource mapanda chatkidana bagi kanduna lakpa ngasidi chahi yankhai mapung faraktuna lamdam asida leiriba printer singnasu yamna quality laina namnuna pothok puthokpa mathautai hainasu mahakna phongdokre akoi lai khudimksi asugumba color da multi color da bi color da puthokpa ngam khargati yamna su hena angang singsida yamna phagpa adigi lai paningba levi kelai yingbada nuai je popokse gadabado adugu adugi phang khudongjabado phangdaba khasu lege aduna maruina asugumba koi moro color sida akoi gi khetang angang singi lai lasu sita yema kanda kan uniformity popangam daba ngai taba khara leibaduna maram werkanda aina thamjani ese in order to bring it sagi to the standardized under the quality control aina karigumba committee ma kumba ba is there needs of the to frame the committee among the sagi sungba all Manipur Press Association high line tang thamjani ba lei Paugi Marathana Denver break ama lominasi. Tapta Institute of Fusion Music Taiphumgi Makada Taptagi Sai Khaktada Yumpam Moiba The Voice of Taiphum Hana Mingthonba Singing Talent Hunt 4.0 Lakliba December gi tang kungamari Sogli Singaniga Kungamathoi Irai Numitagi Pangthokpa Hauzaragani Episode 9 Sathagadoriba Fusion Music Competition Asigi Winner Amadi First Second Runner Up Singda Pigadaba Kudung Sava Singdi Free Day Say Semba Record Changba Amadi Tapta Musical Concert Ta Rotation 9 Sarugyahanba Asina Singmani Akupa Marol Gidamak 93621099942 Natraga 60091663130 da Pau Fobiu Organized by Tapta Ven Music and Tapta Fan Club Break matungda taram nokchari makhata ba pau pizari Malemgi lanthum paibigi chang asi haukiba chahi kun asida saruk ahum gi chang hengat khre China na sel paibigi lamjelda malemgi oina US tagi henkhre hariba asi malemgi income chada ahumfu gi chang paidiba leibak taragi national balance sheet yengsin bagi thabak tawriba McKinsey & Co gi consultant singi research ama thizinduna puthorakpani hairi Malemgi oina Englising aniga kunda $1 trillion chamgaga taramari hengatki hairiba asi Englising anida $1 trillion chamaga yankaitaruk oirami China khaktada apunba senfam asigi saruk ahum thokpagi ama hengatki Englising anida
China asi dollar trillion taret khakta pairambadagi hauzikti dollar trillion chamaga kun paiduna senmit londa khongjel yamna yangba chaukhatpa ngamba leibak ama oire hairi Haukiba November gi tang tarahumdoida nifutaruk suba Assam Rifles ki mathakta Churachandpurda chatharakiba ambush ki thodok adu National Investigation Agency NIA na athubada thizinba horagani hairi Thodok asi thokraba matungda ngamkhaigi saruk amasung lambi singda chekchin tharangsu hengatkre hairi Marak asida Fundrai amasung Manipuri Battalion gi Assam Rifles amadi Manipur Police na Thawbal amadi Imphal East District ta thi humbagi thabak chathabada People's Liberation Army PLA amasung Kanglaipak Communist Party KCP gi cadre ani fagatpa ngamkhre Final order hek phangbaga case asigi matangda NIA na langla langjil puthokna naba thabak paikhatpa horagani haina pau asina phongdokle Singjamai Police Station gi manung channa laiba kakwagi Bisal Mega Mart mamangda tha asigi tang mapan gi numidangda nupi macha amabu tamthina fuki haiba thodok amada chenaba kawa laikfrafam laikai dagi Lairen lakpam bobo apokpa Kulachandra Police na kota puthoklaba matungda jail da thazinkhre haukiba tang mapan gi numidangi pung tarukka minute nifurom taba matamda nupi macha asina mahaki mache thokpa amaga lambida chatlingaida mioi asina maram amata leitana kinna thinduna furakhibani haina case asige investigation officer na hairi Bisnupur asi COVID ki hidak mapung fana kap thokba ngamba district ama ohenana bagi pandamda Deputy Commissioner Bisnupur gi complex tagi ngasi MLA L Radhakeshwar amadi DC Yumnam Ranjan Anina vaccination van ama lamthakre Thauram maduda MLA L Radhakeshwar na district asi COVID ki hidak mapung fana kap thokpa district ama ohenana ba miyamda mateng pangbiu haikhe Lilong Youth Organization na Lilong Kendra da tongan ba polam sing yenthokpagi paring naina chatharakpagi saruk ama oina ngasi Lilong awang polling number 1 dagi hauduna yumthong da changduna shawl yenthokre Thauram asiga mari leinana Lilong Youth Organization LYO gi Vice President MD Nawaz Sarip na haike madude ningthamtha changsilakpada amade COVID ki wanaba matam asida miyamda mateng asi pangkhibani Makhatana Kendra asigi wadhauriba mafam singdasu yenthokigani organization asina lepalaitana miyamgi aifanabada thabak thauram sing pangthokpa ngamlebasi miyamna thamoi sengna support tawbibadagini Makhatana miyamna support tawbiduna henna nungaiba chakhatpa kendra ama oihansi organization asina CM N Biren unaduna kendra asigi chakhat thaurangi maramda wari sanabasu semsari haina mahakna Makhatana phongdokhe Sida lairiba mafong kuding makta ikoi ngamjaba lukhrabi sing imaivel sing icheinem ichal sing puna makta nupi obi sing da khodol amam pibagi thorama mai ikoi chat thajarakli hairiba chat thajabagi thorama se ikoi lilong awang polling number 1 asidagi haujarak pani hairiba thorama se ikoi makha tana kendra asim ki maschin bathungna ikoi chat thajarakane paugi marak thana atenba break aman lominase Karigumba dom yumda laiba anaba singi hidakapa dressing tauba blood sample loba rice tube hapa catheterization hapa enema taubinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medlane Home Nursing Care Service Manipurna pungkun mari chukna adom yumda latuna hidakapa injection piba dressing tauba feeding tube hapa catheter hapa amadi makhal kya ke anaba sing experience lairaba doctor amadi nursing tuna mating pangzari akupa marol gi damak Medlane gi helpline number 9205987988 amukasu 9205987988 ta call toguna tanabiu natraga Google Play Store dagi Medlane app download toguna booking togi break ki matungda taram nokchari adomna PONYTV gi pau amasung program cable service provider MCTV GTPL gi channel number 988 ta fungbigani hauzik makhataba pau bizari numit humni chathagadaba ahanba Rani Gaidin Liu Sports and Cultural Program ngasi None District ki manungchanba Longmai Ground da haudokre
Reignite the Glory haiba wakalonda pangthokpa thauram asi haudokpada Manipur gi Tourism, Agriculture, Veterinary amasung Animal Husbandry gi Minister Oinam Lukhoi amasung BJP Manipur Pradesh ki Executive Member Gaidon Kamaina daista famke Naga Women Union gi President Asa Wongna Rongmai Naga Lufam Manipur gi President Chandam Liu Kamai amasung atai dignitary kayasu saruk yakhe Thauram asiga mari lainana mass pass competition amaso pangthokre. Minister Lukhoina Firal Chinkhatuna ahanba Rani Gaidilio Sports and Cultural Program adu haudokhe. Thauram asi Rongmai Naga Lufam Manipurna Sinduna pangthokpani. Player going to need the Paulo Khan, some way of it. Player going to taxi the Donovan and the Paulo. November tang ahumdagi hoduna Paurabi awang lekai da leiba volleyball playground da free junior amasung sub junior volleyball camp ama hozik sathare camp asi Paurabi Rising Star Club Paurabi na sinbani hairiba asiga mari leinana tongan ba sanaroi singbu yokhatpa pamjaba pukchel chauraba singna lepa leitana tengbangsu piduna lakle ngasi su khundrakpam assembly constituency gi intending BJP candidate kaithelakpam Ronen na volleyball ani sel oina lupa lising taret kachani amasung acha athak sing mateng pangbirami haina sorokhaibam maipaksana sports in charge Paurabi Rising Star Club Paurabi na fongdorakle mahakna mateng pangbirakpada keronen amasung atai mioi kayabu thagatpa fongdokhe loizing loya singda malemgi thakta puthokpa yaba sanaroi kaya leiri haina mahakna fongdokladuna makhoibu malemgi thakta puthoknaba amasung iramdam asigi mingchat puraknanaba honabada club asina angamba thaudang lauri haikhe sanaroi singna Manipur gi mingchat urong puraklaba matamdada lei pareng hukkani haiba wakhalon asi thadoklaga mingchat urong puraknaba honabada achauba daitya lauduna makhoibu mateng pangminasi Lampak amasung sanabung sing ningthina semlabasu sanaroi sembidrabadi kanabalairoi Lampak su semsi sanaroi singsu yokhit minasi makhatana volleyball sanaroi singi damakta angamba mateng tawkhigani haina mahakna fongdokre Nabakumar Film Production na puthokpa tantha haina mingthonba Manipuri feature film amagi yaifathauni ngasi Imphal gi Press Club ta pangthokre Ngasigi thauram aduda Kangpokpi MLA Nemcha Kipgen Film Forum Manipur gi General Secretary Ngangbam Ganashyam Singh Padma Shri Awardee Warepanaba Amadi State Awardee Sonia Soren Sangbamna Dignitary Singh Oina Saruk Yakhe Thauram aduga mari leinana MLA Nemcha Kipgen na haikre Manipur da film amadi Sumang Lilana Society asigi masak taktuna lakli media haibasi democracy setpa Laibak amagi marisuba makhongni media gi matengna thodok wathok khudingmak nongalakpada loina khangbangami hauzik asi digital world ni tantha feature film gi team chu mai paktuna miyam gi seba toba ngamba oisanu haina mahakna fongdokhe media haibasi democracy chatpa laibak amagi marisuba makhongni hainari bani ekhoina nongalakpada khabol hanna zene Lebak asdana wada thokliba thodo wato punna khabalgi matinggi mayamna hangbogambe hojik matam ase digital world internet world haina sukhangari hauzik aroi beda maroi babau amukhana Haukiba pung kunmari asida Manipur da mioi humfu taraga mathoi nauna COVID-19 positive oikre laina asina maram oiduna mi amata sikide Ngasi laibak asina National Press Day gi thauram pak sanna pangthoknakre DIPR nasu sinduna numit asi palan tawkre
amadi All Manipur Press Association MPA gi chahi yankhai surakpa Golden Jubilee gi thauram pangthokre. PONYTV ki numidang gi pau mini ingta bideb simbo kainana ba yathang nizari.